ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯦꯡꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨ ꯁꯤꯇꯤꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅꯁꯨ ꯆꯤꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯆꯤꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯅꯠꯇꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯇꯩ ꯒꯥꯔꯤ ꯑꯃꯠꯇ ꯆꯠꯂꯝꯗꯦ꯫ ꯑꯩꯅ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯁꯥꯅꯤꯌꯥ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯁꯣꯡꯂꯕ ꯑꯃꯗꯤ ꯆꯤꯛꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯥꯔ ꯃꯅꯨꯡꯗ ꯏꯁꯩ ꯊꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯩ ꯊꯥꯔꯕꯁꯨ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯎꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯊꯧꯕꯗ ꯌꯥꯝꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯎꯏꯕꯗꯨ ꯎꯕꯗ ꯁꯥꯅꯤꯌꯥꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯁꯥꯅꯤꯌꯥꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯝꯂꯕ ꯂꯝꯕꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯈꯤ ꯑꯃꯗꯤ ꯑꯩꯅ ꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯑꯩꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯣꯝꯖꯤꯟꯗꯨꯅ ꯇꯛꯈꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯐꯥꯔꯝꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯀꯥ ꯑꯗꯨ ꯂꯝꯕꯤꯗ ꯁꯤꯠꯇꯨꯅ ꯐꯅ ꯁꯥꯡꯅ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯂꯞꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯩ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯈꯨꯗꯛꯇ ꯀꯨꯝꯊꯈꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯦꯞꯂꯝꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯎꯈꯤꯕ ꯑꯗꯨ ꯑꯩ ꯏꯁꯥꯃꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯇꯠꯄ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯈ꯭ꯋꯥꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯈꯛꯇ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯪꯈꯥꯏꯗ ꯇꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄꯗꯤ ꯁꯥꯅꯤꯌꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛꯀ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯌꯨꯝ ꯇꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯨꯝꯅꯤꯡꯂꯝꯕꯒ ꯂꯣꯏꯅ ꯐꯔꯝꯃꯤ ꯑꯃꯗꯤ ꯇꯨꯝꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯒꯥꯔꯤ ꯑꯗꯨ ꯈꯔ ꯊꯥꯞꯅ ꯊꯧꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯚ꯭ꯌꯨ ꯃꯤꯔꯔꯗ ꯌꯦꯡꯂꯨꯕꯗ ꯑꯩꯅ ꯎꯈꯤꯕꯗꯨ ꯑꯩ ꯏꯁꯥꯃꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯩꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯚ꯭ꯌꯨ ꯃꯤꯔꯔꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯑꯇꯠꯄ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯟꯅ ꯇꯥꯟꯅꯔꯛꯇꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯇꯠꯄ ꯍꯛꯆꯥꯡ ꯑꯗꯨ ꯈꯪꯃꯥꯡ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯅꯤꯌꯥꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯤ ꯀꯤꯔꯁꯨ ꯀꯤꯅ ꯁꯥꯅꯤꯌꯥꯗ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯁꯤꯇꯤꯒꯤ ꯑꯦꯔꯤꯌꯥ ꯍꯧꯒꯗꯕ ꯈꯔ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯀꯤ ꯑꯇꯠꯄ ꯍꯛꯆꯥꯡ ꯑꯗꯨ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯞꯅ ꯇꯞꯅ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯇꯠꯄ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯒꯤ ꯒꯥꯔꯤ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯗꯦ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯇꯠꯄ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯣꯝꯖꯤꯜꯂꯝꯃꯤ ꯑꯃꯗꯤ ꯇꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜꯗ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯀꯤꯃꯟꯈꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨ ꯗꯤꯁꯕꯦꯂꯦꯟꯁ ꯑꯣꯏꯈꯤꯗꯨꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯣꯡꯂꯝꯃꯤ ꯑꯃꯗꯤ ꯁꯤꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯂꯣꯡꯈꯤꯕꯗꯨꯗ ꯁꯥꯅꯤꯌꯥ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯏꯊꯣꯛꯈꯤ ꯑꯃꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯇ꯭ꯔꯛ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯕ ꯁ꯭ꯄꯤꯗꯇ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯁꯥꯅꯤꯌꯥꯕꯨ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯗꯨꯅ ꯁꯥꯅꯤꯌꯥꯕꯨ ꯇꯛꯇꯨꯅ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯁꯥꯅꯤꯌꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯇꯠ ꯑꯅꯤ ꯊꯣꯛꯇꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯅꯤꯌꯥ! ꯁꯥꯅꯤꯌꯥ! ꯑꯃꯗꯤ ꯑꯩꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯎꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯈꯤ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯗꯥꯛꯇꯔ ꯑꯗꯨꯅ ꯁꯥꯅꯤꯌꯥꯕꯨ ꯃꯈꯣꯏꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯋꯦ ꯑꯗꯨꯗ ꯇꯥꯔꯛꯈꯤꯕ ꯗꯁꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯏꯃꯥꯟꯅꯕ ꯑꯃꯗ ꯇꯝꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯦꯀꯦ ꯍꯥꯏꯔꯤꯕ ꯁꯥꯊꯤꯔꯕ ꯑꯃꯗꯤ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯝꯃꯤ꯫
Numidadudagi ay nungdang kudingi mangama toina manglammi mangaduda kanagumama laimaida sila aiki maningda yamna kana tanaduna laglami amadi aingonda wahang amasu hanjin na hanglammi wahang adudi aiki atatpa hakchang tangkai adu kadaida chatkare aiki mangda yamna toina lagliba misagadu saniara natraga teke hairiba misagadura haibadu ngasi phabo aina khangba ngamdri adubu nungtang kudingi wahang adu tabada kimankiduna aigi haksangi tu pumba chabyung klagi Facebook ta Manipuri horror story gi Facebook page fu follow tobiramu loinana karigumba wari asu mayamna pambi paragadi channel asibu subscribe tobiramu amadi video asibu like and share amam ta tobiramu mathangi video da amuk unarasi habsga loinana yangkopam loyangan bana mayam pumna mukti kainabagi yathang nizari